ꯉꯥꯡꯕ ꯁꯛꯄ ꯑꯝꯇ ꯇꯥꯗꯦ 시구 ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯍꯟꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯟꯅꯕ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯃꯥꯡꯍꯟꯕꯗ ꯀꯅꯥꯅ ꯃꯥꯡꯍꯜꯂꯤ ꯇꯧꯁꯤꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯇꯧꯁꯤꯟꯅꯕ ꯔꯤꯚꯣꯂꯨꯁꯅꯔꯤꯁꯤꯡꯁꯤ ꯄꯨꯜꯂꯒ ꯁꯦꯝꯕ ꯁꯣꯁꯥꯏꯇꯤꯗꯣ ꯑꯗꯨꯗꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯒꯅꯦꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏꯁꯤ ꯇꯥꯛꯑꯦꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯦꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨ ꯑꯁꯦ ꯏꯁꯨ ꯈꯨꯗꯤꯡꯃꯛꯁꯦ ꯀꯔꯤꯅ ꯋꯥꯏꯈꯩꯒꯅꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯤꯡꯕ ꯑꯗꯨꯅ ꯋꯥꯈꯩꯒꯗꯕꯅꯦꯕ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯔꯇꯤ ꯀꯟꯅꯅꯕ ꯅꯠꯇꯕ ꯑꯩꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯀꯟꯅꯅꯕꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯤꯗꯔ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃ ꯑꯩꯈꯣꯏꯗ ꯃꯊꯧ ꯇꯥꯛꯑꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯟꯅꯥꯏꯁꯤ ꯀꯟꯕꯗ ꯋꯥꯅꯤ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯀꯟꯕ ꯂꯤꯗꯔ ꯄꯥꯔꯇꯤꯅ ꯍꯦꯟꯅ ꯂꯨꯝꯗꯕ ꯈꯨꯟꯅꯥꯏꯅ ꯍꯦꯟꯅ ꯂꯨꯝꯕ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯤ ꯈꯜꯂꯤꯁꯦ ꯈꯨꯟꯅꯥꯏꯁꯤ ꯂꯤꯡꯅꯅꯕ ꯈꯨꯟꯅꯥꯏꯁꯤ ꯀꯟꯅꯅꯕ ꯍꯥꯏꯕꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤꯗ ꯈꯟꯒꯗꯕꯅꯦꯕ ꯑꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯅ ꯈꯟꯕ ꯄꯥꯔꯇꯤꯒꯤ ꯈꯟꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯡ ꯑꯁꯤꯗꯤ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯔꯕꯅꯤꯅ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯈꯟꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯌꯣꯛꯈꯠꯀꯗꯕ ꯑꯗꯨꯒꯨꯝꯕ ꯃꯔꯨꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯃꯗꯨ ꯑꯩꯈꯣꯏ ꯈꯟꯕ ꯍꯩꯁꯤ ꯃꯗꯨ ꯈꯟꯁꯤ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ ꯅꯤꯡꯇꯝꯂꯕ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝꯖꯗ꯭ꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯁꯦ ꯚꯥꯔꯠꯇꯤ ꯅꯤꯡꯇꯝꯃꯦ ꯑꯩꯈꯣꯏꯗꯤ ꯅꯤꯡꯇꯝꯗꯦ ꯑꯗꯨꯒꯨꯝꯂꯕ ꯑꯩꯅ ꯋꯥꯡꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯏꯖꯈ꯭ꯔꯕꯅꯤ ꯅꯤꯡꯇꯝꯕ ꯚꯥꯔꯠꯀꯤ ꯅꯤꯡꯇꯝꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯣꯏꯔꯤꯁꯦ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯇ ꯅꯤꯡꯇꯝꯕ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯤ ꯃꯅꯤꯡꯇꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯡꯇꯝꯕ ꯐꯪꯖꯗ꯭ꯔꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯃꯤꯌꯥꯝꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯦ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯡꯇꯝꯗꯕ ꯂꯩꯕꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯍꯥꯏꯕ ꯉꯝꯗꯕꯗꯒꯤꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯉꯁꯤ ꯂꯥꯎꯅꯔꯤꯕ ꯈꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯣꯂꯣꯅꯤꯌꯦꯜ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯂꯩꯉꯥꯛ ꯑꯣꯏꯕꯅ ꯃꯔꯝꯅ ꯀꯣꯂꯣꯅꯤꯌꯦꯜ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯃꯑꯣꯡꯗ ꯊꯝꯕꯅꯤꯅ ꯀꯣꯂꯣꯅꯤꯌꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯆꯠ ꯑꯩꯈꯣꯏꯒꯤ ꯃꯆꯠ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯂꯥꯎꯊꯣꯛꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯤ ꯋꯥꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯦꯝꯗꯅ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯇꯧꯕꯤꯒꯗꯕ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯇꯧꯕꯤꯔꯛꯇꯕꯅꯤna ꯑꯩꯈꯣꯏ ꯑꯋꯥꯕꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯤꯌꯥꯝ ꯍꯤꯡꯅꯅꯕ ꯈꯟꯕꯗ ꯑꯆꯨꯝꯕ ꯑꯃꯠꯇ ꯍꯧꯖꯤꯛ ꯄꯥꯏꯈꯠꯄ ꯉꯝꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯩ ꯉꯁꯥꯏꯒꯤ ꯂꯣꯏꯅꯝ ꯂꯩꯉꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕꯗꯧ ꯇꯧꯕꯅꯤꯅ ꯃꯈꯣꯏꯅ ꯁꯦꯟꯇꯔꯗ ꯃꯈꯣꯏ ꯑꯁꯦꯡꯕꯗ ꯍꯥꯏꯕ ꯉꯝꯗꯕ ꯁꯦꯟꯇꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯌꯥꯎꯋꯤ ꯑꯗꯨ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯦ ꯃꯈꯣꯏꯗ ꯐꯥꯈꯤꯒꯗ꯭ꯔꯥ ꯄꯨꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯃꯈꯣꯏꯗ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣই ꯍꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯃꯈꯣꯏꯗ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯔꯣꯝꯗ ꯍꯤꯡꯕ ꯉꯝꯖꯔꯝꯕ ꯑꯗꯨꯝꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏ ꯈꯜꯂꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯦ ꯍꯤꯡꯕ ꯉꯝꯃꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯈꯜꯂꯦꯕ ꯈꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯤꯗꯔ ꯑꯩꯅ ꯈꯜꯂꯒ ꯃꯁꯤꯗ ꯑꯩꯅ ꯃꯥꯏ ꯃꯇꯨꯡ ꯏꯜꯂꯒ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥ ꯊꯕꯛ ꯍꯥꯡꯅꯕ ꯑꯩ ꯊꯤꯀꯥ ꯇꯧꯅꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯇꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯇꯦ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯗ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛ ꯑꯃꯠꯇ ꯅꯤꯡꯗꯦ ꯇꯧꯁꯤꯟꯅꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯌꯥꯝ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯚꯣꯠ ꯀꯥꯏ ꯇꯧꯁꯤꯟꯅꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯗ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯑꯔꯥꯟꯕꯅ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯅꯤꯡꯕꯅ ꯀꯅꯥꯅꯣ ꯅꯤꯡꯗꯕꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯁꯤꯅ ꯈꯨꯟꯅꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ ꯈꯨꯟꯅꯥꯏ ꯀꯟꯒꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯔꯦ ꯏꯁꯥꯗꯒꯤ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄ ꯍꯧꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯔꯥꯟꯕ ꯐꯠꯇꯕ ꯇꯧꯕ ꯀꯔꯞꯁꯟ ꯇꯧꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯌꯥꯃꯤꯟꯅꯔꯤ ꯑꯁꯣꯏꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯅꯔꯤ ꯍꯨꯔꯥꯟꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯅꯩ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯣꯄꯟꯗ ꯀꯔꯞꯁꯟꯁꯦ ꯑꯩꯈꯣꯏ ꯌꯥꯏ ꯊꯕꯛ ꯑꯃ ꯍꯥꯞꯄꯗ ꯁꯤꯐꯥꯏ ꯑꯃ ꯍꯥꯞꯄꯗ ꯂꯨꯄꯥ ꯂꯥꯛ 10-15 ꯄꯤꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯅꯩꯌꯦꯕ ꯁꯤꯁꯦ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯆꯠꯅꯕꯤ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯅꯔꯛꯑꯦꯕ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯀꯟꯕꯗ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯍꯧꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯀꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥ
자티 기아 말랭이 레마이 마키 하이버세 아고 닝싱 뭐 파이 브리스타 스파르탄 마키 스파르탄 파이기 버릴 레바 커뮤니티는 하이노 도 망기니 메테조 아두kumba 양 사티바 커뮤니티 여머니 인디비주얼 톨라가디 미라 군당 레바 메테지나 말레미 팜파카 인디아 부클라 찰리 아두 인디아나디 강비데 인디아게 마이 부드니 바 팜파카 탕카트리 말랭이 팜파카 탕칼리바 미 라군 무슨 따자바 시지나 거의 굿피리제 거의 강비데 마시 노문 쪽우디 거기 다이봉만 뿌는 모습 와르 피베야 아들 마틱 다 티는 떠오래 거기다 미도 부실라가 거기다 람가 한바 복시 와토바 예행을 레포바 리기 마기 마카다 일리바 거기 레야 그래는 거기 다글 신경 쓰게 하이봉 없나봐 기한바 기한 무대는 것이 거기 내가 보시는 그립다 하이봉 없지 그러나 기헬리 거기 마야일롱기 센터기 리더십이 기한 무대는 칼레 마음대 거기 랭악세 고로니 랭악이노 정말 또 그나 거기 아득마틱 사이 인디아를 필로 모두 내가 시부도 거기 와르프제 거기 아고 이제 용도 tum무다 누가이나 북닝 내다나 tum무가 뭐기 거기 미안한데 95 레이지고